ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯄ꯭ꯔꯣꯇꯦꯁꯇꯔ 6 ꯑꯃꯁꯨ ꯅꯧꯅ ꯍꯥꯠꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯑꯃꯗꯤ ꯃꯔꯨꯞ-ꯃꯄꯥꯡ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯊꯝꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1949ꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤꯅ ꯃꯍꯩꯔꯣꯏ ꯑꯃꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯂꯤꯉꯩꯗ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔ 6 ꯑꯃ ꯅꯧꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯟꯗꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯌꯨꯑꯦꯁ, ꯏꯟꯗꯤꯌꯥ, ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟꯅ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯋꯥꯔꯦꯞ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯄ꯭ꯔꯣꯇꯦꯁꯇꯔ 40 ꯍꯦꯟꯕꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯦꯐꯣꯡ ꯑꯃꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯜꯍꯟꯅꯕ ꯏꯍꯧ ꯍꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯑꯁꯥꯎꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯤꯗꯔꯁꯤꯡ ꯄ꯭ꯔꯣꯖꯦꯛ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯅ ꯆꯤꯅꯥꯒꯤ ꯄꯣꯠꯁꯤꯡ ꯕꯣꯏꯀꯣꯠ ꯇꯧꯔꯦ, ꯏꯟꯗꯤꯌꯥꯒꯤ ꯄꯣꯠꯁꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯤꯗꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯃꯜ ꯈꯔ ꯇꯥꯡꯖꯔꯕꯁꯨ ꯆꯤꯅꯥꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ, ꯏꯟꯗꯤꯌꯥꯒꯤ ꯄꯣꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯅ ꯃꯠ ꯍꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯦꯜꯂꯛꯄ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯜꯂꯛꯄꯤꯗꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯤꯗꯔꯁꯤꯡꯅ ꯑꯄꯤꯜ ꯇꯧꯖꯔꯛꯂꯤ꯫